matam amada tathot kobi lukhrami nupi ama lerami. Tathot machani puklami. Machanupa hangi mingna maipak aduga machanupa tumbadugi mingna thauba haina kaurami. Makhoigi imung ase lau yam chaba nungaiba imung ama oirami. Maipakti nupi thire machanupa amasu lerami. Maipaki nupigi mamingna ayingbi haina kaurami. Maipaki machanupa aduna tomthin haina kaurami. Ayingbi ing tapi mabuk mapau yamna phai. Tomthel du sumang aduda mabok ka sanarami. Ayingbi su manimga machagana chanaba hainau amumbado khaiduna puthore. Ayingbi manimdi yengduna ima hainau akhaibase sida thamlamnage. Oi adude hek thamamu. Ado mau hore nungdangdi kari hensang thongdawriye. Ima sauri amaga kanglayen paknam amaga namlage. Phare. Ayingbi su imungda changkhre tathot masu yengduna isu thoiba laoni he namana piramba hainausi hana sarukhisi adugane abuka musanasiba. Oye bo aide hainau yam chadoini ko bo. Tathot noktuna jaw jaw haira chabadine yamna phai. Ado bo aikhoi pudo ai male hai chumbra. Nakhoi na pudo isu male haidi ganana hairiba. Naw bichaw hoigi mabok na hairiba. Thi kraba na pudo isu masak phajaba sida male khaina hairiba magido. Magi masu masak thibaduda aigi isu masak phajaba se kalaknabani. Aina ngasi sauraktan ne sakhi tongbi haibi yasobido mado maya sobudo satluni ko. Abo ya saladi abok sakhi tongbido maya hawraroi ko hanurabani na. Isu na haiba sumi hawraroi. Masu mabil do wari sanaduna hainau adu charami. Tanza aduda thawbado konthonglomdagi changai. Makhurana thongalomdagi changakpaduda tomthilna uraduna mabokta sumna hairami. Abo aikhoi khuraton lae. Nang khuraton lae haiba karai. Asi haiduna yengthorakpada machanupa atomba na changakpadu urami. Tathot machanupa la yengduna asumna hai. Hai atomba nang karai chalui. Nungan badagi numit taba phawba koichat chattuna leida nangse. Thabak amatta kanadida nangse. Ima chatta yadadana chaluribani. Imagi haunabi khangni khangnira pakangna ngangbisi tawrakani. Kari chattaba yadaba thabak chaluriba nangde. Themunga thangnaba khunda makhoi mani em leibado moina chalusena chalubani. Chani nangdi numit chuppagine amaga mukchat tawduna ne adum lei. Nayamba sigi matung inaduna thabak chatpagi habadine khande. Arembada matam yamna manghal. Thawbasu mamana ngangbado taningdraduna imungda sangkhirami. Tomthil mabokti yengduna abo kaigino bokna khuraton na nganglido. Nang khuraton se lam henbagi abok na ngangbani. Lao imungda sanglase boka. Hoy abo. Masu mabil do imungda changkhirami. Nomagi numini arubiga thawbagadu unarami. Arubina tathawba aibuna khoida karam kanda pudoino. Arubi matam khara leikhisida aisu sen thokpa natri aise imana su angda loiraban sen thokpa thabak sudena. Oh nangna matam khara leikhisi na chahi di ayor. Nupa noidi thengna yum palasu kaisu kaidi. Nupi khoidi thengna yum panbada min hekta ngangna doribani. Aduna ta thawba ibani ngasi chela semi. Arubi adudi thumandro matam khara silaikisi kedorake. Oh matam do ngai ba ngamdra haiba aidi khangdi ngasi chela dabani. Yumgi imanasu hala anu chen khron haire. Thawba makok to hotuna inoibu wasi nupi chi matar bu dorisibo. Oh sum phamduna leirage haibro lao chalasi. Asi haiduna arubina thawbagi makhutta chingduna pukhirami. Sandaya changakpani ayingbi do lai thamai thalami. Maipaksu thabak khalaklami. Ayingbi magi nupabu bada maitacho hanbiraglena. Hoi hale nga majam lerapun hauna thong imaga tongkin gadi karaida leike. Mabuk tawari libiyo na lihan hubani. Pare se nga se pusal imungda ay piro se hongdoklaga nga se semnaba. Aying bisu nga do pupusinduna imungda changkirami. Maipaksu mamagi manakta changai.
ꯇꯣꯝ ꯊꯤꯟ ꯃꯄꯥꯕꯨ ꯎꯕꯗ ꯑꯕꯣ ꯑꯩꯈꯣꯏ ꯄꯥꯕ ꯍꯜꯂꯛꯑꯦ ꯕꯥꯕꯥ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯣ ꯂꯩꯔꯦ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯃꯨꯛꯇꯨ ꯃꯆꯥꯗ ꯄꯤꯔꯝꯃꯤ ꯃꯩꯄꯥꯛ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯁꯤꯡ ꯑꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯟ ꯐꯪꯏ ꯏꯃꯥꯗ ꯊꯝꯖꯤꯜꯂꯨꯁꯦ ꯌꯥꯔꯦꯗ ꯅꯪ ꯑꯗꯨꯝ ꯊꯝꯖꯤꯜꯂꯣ 이마를 좀 터무 낭내 야드러버니나 이마 탐질라기 아도 어서와 낭내 타벅 째빠도 나나우스스 여헐로 아리임바다 마땀 망한두나 레이레 이마 아이나수 파나 얌 하이러버니 에코에 동문에 야데 까마이 또두누 캉디 마시 양앙시나 아두니니 해 이마수 마하기데 칸바드니 시방함로이 도리니 따우리세 호직부 까라이다 잣기게 마부 이마 까라이다노 잣기니 하이나 하이럼바니 asumna mama machado wari sanarami thawbana arubi bu yumda puduna lakle thawba thonga du buthinduna itema haina kaurami ayingbi masu taraduna thonga du bahangdorakle ayingbi thawba bu ubada atomba nangbu karaida chatluribano asuk thengna hanjilakli basibo thawba makok to haiphedu hotuna itema mi yauriye ayingbi ngakna kana yauriba asi haiduna yengakpada ure thawbagi maningda nupi ama leptuna leiribado ayingbi wakhal tari ayingbi no phet tawduna noyani gisibu chilaiba haibaduro thawba ikaina noktuna oi mane tema aina di matam khara laikhisina haibani mana yadadana adum puraba arubi mamit to pairap thawbada yengi ayingbi arubi de yengduna inawgi mamingdi kari koba arubi no petawduna che aigi mingdi arubi kawi che ming yamna phaze ichege imungda changleslaw asi haiduna ayingbina arubi bu imungda pusle ayingbi du manemgi kada changai tathoti tumduna leirami ayingbi manembu masanamduna hawdore ima tambro imao tathot masu mamungda hawdorakpada mikap thokle tathot ngakna kaidori mo ima ekhoi tombudu nupi mapuduna lakhori ha atomba bu nupi mapuduna lakhori haiba karai ya lehowi madugi thorai masado thabak na suningdriba aduga nupi ga pure lakliba moye ka da lehowi adoi ma maugi mamang da ningangbirunu maudo nungai khiroi hoi ima khangi ko mani mamaudo arubi gi manak laklami arubi suma phihong doktuna phamduna lerami tathot arubi de yengduna nupi masa noibuna sana sayana duna laklibra imana singna hayu arubi tapna ima ekhoi sai sayana duna lakpani adu boirabadi phare imadi isanu pana namdana purakli boy ninglori ado ngaiko imaudi kari khundagino namingna kari kauba arubi tapna ima aidi thangnaba khundagini mingna arubi kawe aina ngasai na thangnaba khundagi oiramni khanbadunini thangnaba khundani yamna toina chatleba arubi marim na haribado taraduna hangi kari haibani ma namu ta zahodri kaisu haideda noisuni pothana batoro ima suni potharuragi asi haiduna tathot ka ayingbi gado thokhirami arubi na thawbada noina masi mabuk yamna luba mal nakhoi ne temasisu kainomi tawida kaisu tawdabani sum leminaraga khangakan aikhoi tema mabuk yam phabani aikhoi mabudi khara ngangan midi matai maga yamna kankhatli ko kankhatpanati asingbani asumna ahinga dusu lenkhre mathangi numini maipa ka sagai gi ahan ani amaga loina duna paw haidokpa chatlami laibina isa nupido khara nganna hek thenbiro ado lohongbadine khara thuna hongba pami cheluraga kuina thambase pamdi hoine horendo ngana thilaknaba tawraki asumna haiduna paw haidokpa laklamba ahan sing adu sohan khirami maipa mapuyum yorakpaga wari pumba mamana tamlami nupi mayumna ne thuna hongba pami hairabalina thuna hongba taridana chango nangsune napiga do hongdokloro oima maipa su imungna changkhirami tumthilna abo khurato na ngarang chelakpa nupi sida aina kai kauduino
ꯅꯪꯅꯅꯦ ꯏꯟꯗꯣꯝꯆꯥ ꯀꯧꯗꯧꯕ ꯑꯗꯣꯕꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯃꯤꯡ ꯑꯔꯨꯕꯤ ꯀꯧꯋꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯕꯗ ꯍꯥꯏꯔꯤꯕ ꯍꯣꯏ ꯀꯧꯋꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯕꯒ ꯑꯔꯨꯕꯤꯒꯗꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯝꯃꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯑꯔꯨꯕꯤ ꯃꯥꯗꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯑꯌꯤꯡꯕꯤ ꯃꯤ ꯉꯥꯏꯗꯕꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯌꯤꯡꯕꯤ ꯂꯝ ꯑꯗꯨꯕꯨ ꯇꯩꯗꯨꯅ ꯏꯔꯨ ꯃꯩꯊꯖꯗꯨꯅ ꯃꯩꯔꯥ ꯊꯥꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯁꯨ ꯊꯣꯛꯂꯛꯏ ꯃꯃꯧ ꯑꯍꯟꯅ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯑꯌꯤꯡꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯂꯣꯏꯗꯨꯅ ꯆꯪꯉꯛꯏ ꯇꯥꯊꯣꯠ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯧ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯏꯃꯥ ꯅꯃꯧ ꯁꯪꯒꯣꯝ ꯂꯣꯟꯖꯔꯛꯂꯒꯦ ꯏꯃꯥꯁꯨꯅꯦ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯍꯣ ꯍꯣꯏ ꯑꯌꯤꯡꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯊꯣꯠ ꯋꯥꯈꯜꯗ ꯃꯧ ꯑꯅꯧꯕꯤꯅꯕꯨ ꯑꯁꯨꯛ ꯌꯥꯍꯧ ꯊꯦꯡꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯥꯊꯣꯠꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯑꯇꯣꯝꯕꯧ ꯇꯥꯕ꯭ꯔꯣ ꯅꯣꯏꯕꯨ ꯅꯨꯃꯤꯠꯁꯦ ꯀꯣꯔꯣꯡ ꯁꯥꯛ ꯌꯨꯡꯂꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯣ ꯊꯧꯕꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯂꯤ ꯍꯧꯒꯠꯂꯒꯦ ꯏꯃꯥ ꯃꯧꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯧꯗꯣꯛ ꯊꯕꯛ ꯄꯨꯝꯕꯅꯦ ꯅꯇꯩꯃꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯣꯏ ꯏꯃꯥ ꯍꯧꯗꯣꯛꯀꯦ ꯇꯥꯊꯣꯠꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯧꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯨꯄꯤ ꯇꯥꯕ꯭ꯔꯣꯃꯤ ꯏꯃꯥꯅ ꯍꯧꯒꯠꯂꯣꯏ ꯑꯔꯨꯕꯤ ꯇꯟꯅ ꯀꯩꯅꯣ ꯅꯨꯄꯥ ꯌꯥꯝ ꯉꯜꯂꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯇꯨꯝ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯉꯛꯀꯅꯤ ꯁꯦꯕ ꯍꯧꯒꯠꯂꯣꯃꯤ ꯑꯣꯏ ꯍꯧꯒꯠꯀꯦ ꯀꯩꯅꯣ ꯈꯪꯗꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯗꯅ ꯍꯧꯒꯠꯇꯧꯕ ꯂꯩꯔꯕꯁꯤꯗ ꯑꯔꯨꯕꯤꯗꯣ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅꯦ ꯄꯨꯔꯥ ꯏꯁꯧꯗꯤ ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯍꯦꯟꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯁꯒꯣꯝ ꯂꯣꯟꯗꯨꯅ ꯃꯅꯦꯝꯗ ꯄꯤꯔꯝꯃꯤ ꯏꯃꯥ ꯁꯪꯒꯣꯝꯁꯤꯗ ꯂꯩꯖꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯑꯗꯣ ꯏꯃꯥ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡ ꯑꯝꯇ ꯍꯥꯏꯌꯣ ꯅꯃꯧ ꯊꯣꯡꯒꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯅꯦ ꯉꯥꯐꯛꯀ ꯆꯒꯦꯝꯄꯣꯝ ꯏꯃꯧꯅꯅꯦ ꯉꯥꯐꯛ ꯆꯒꯦꯝꯄꯣꯝꯕꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯌꯤꯡꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯥꯊꯣꯠ ꯃꯃꯧꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯐꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧ ꯑꯍꯟꯁꯦ ꯑꯇꯣꯝꯕꯤꯁꯤꯗꯤ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯔꯨꯕꯤꯗ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯑꯔꯨꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗꯗꯤ ꯑꯌꯤꯡꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯂꯕꯣꯏꯔꯦ ꯑꯩ ꯊꯣꯡꯒꯦꯅ ꯇꯧꯔꯒ ꯉꯁꯤꯒꯤꯗꯤꯅꯦ ꯏꯆꯦ ꯑꯗꯨꯝ ꯊꯣꯡꯕꯤꯔꯒꯦ ꯃꯇꯝ ꯈꯔ ꯄꯣꯊꯥꯖꯈꯣ ꯏꯆꯦꯅꯦ ꯁꯪꯒꯣꯝ ꯍꯩꯔꯛꯂꯒꯦ ꯁꯪꯒꯣꯝ ꯊꯛꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯍꯩꯕꯤꯔꯛꯑꯣ ꯑꯌꯤꯡꯕꯤꯅ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯍꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯊꯛꯃꯤꯟꯅꯔꯝꯃꯤ ꯑꯔꯨꯕꯤꯅ ꯏꯆꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯌꯤꯡꯕꯤꯅ ꯏꯃꯥꯅꯅꯦ ꯉꯥꯐꯛ ꯆꯒꯦꯝꯄꯣꯝꯕꯅ ꯉꯥꯐꯛ ꯆꯒꯦꯝꯄꯣꯝꯒꯦ ꯇꯧꯕꯅꯤ ꯑꯔꯨꯕꯤ ꯁꯨꯀꯠꯇꯨꯅ ꯍꯥꯏꯔꯦ ꯏꯆꯦ ꯑꯩꯗꯤ ꯆꯒꯦꯝꯄꯣꯝꯕ ꯆꯥꯗꯤꯌꯦ ꯅꯪꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯗꯦ ꯍꯥꯏꯕꯗꯨꯗꯤꯅꯦ ꯀꯔꯤ ꯊꯣꯡꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯪꯒꯤ ꯍꯦꯟꯖꯥꯡ ꯑꯃ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯌꯥꯔꯅꯤ ꯏꯆꯦ ꯊꯣꯡꯗ꯭ꯔꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗꯅꯦ ꯍꯦꯟꯖꯥꯡ ꯑꯊꯣꯡꯕ ꯈꯔ ꯂꯩꯍꯜꯂꯨꯔꯒꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯆꯦ ꯊꯕꯛꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯍꯣꯏ ꯂꯩꯔꯨꯔꯣ ꯑꯔꯨꯕꯤꯗꯨ ꯃꯣꯏꯒꯤ ꯀꯥꯗ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯂꯤ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯅꯈꯣꯏ ꯅꯇꯩꯃꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯍꯧꯏ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯍꯧꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯥꯎꯅꯤꯍꯦ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯄꯣꯝꯕ ꯆꯒꯦꯝꯄꯣꯝꯕꯁꯦ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯅꯪꯁꯨ ꯍꯣꯔꯦꯟ ꯆꯥꯔ ꯈꯪꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕꯕꯨ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯇꯧꯅ ꯑꯩꯁꯨ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯖꯥꯠꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯣ ꯅꯨꯄꯥ ꯑꯩꯅ ꯆꯥꯅꯕ ꯌꯦꯟꯅ ꯊꯣꯡꯕꯗꯣ ꯈꯔ ꯂꯩꯔꯨꯆꯣꯕ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯏꯃꯥ ꯇꯥꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯀꯩꯅꯣ ꯇꯥꯅꯤꯡꯗꯗ ꯆꯠꯁꯅꯨ ꯌꯦꯟꯅ ꯊꯣꯡꯕ ꯂꯩꯔꯨꯆꯣ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯔꯤ ꯍꯥꯏꯔꯒꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯃꯥꯡ ꯑꯁꯤꯡ ꯌꯥꯝ ꯈꯥꯏꯕꯅꯤ ꯌꯦꯟ ꯄꯟꯕ ꯌꯥꯗꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗꯁꯨ ꯄꯨꯁꯤꯜꯂꯒ ꯆꯥꯕ ꯌꯥꯗꯕꯅꯤ ꯏꯃꯥ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯆꯥꯒꯦ ꯑꯝꯇ ꯂꯩꯔꯨꯆꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯑꯔꯨꯕꯤꯅ ꯌꯦꯟ ꯑꯊꯣꯡꯕ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝ ꯊꯧꯕ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯌꯦꯟ ꯑꯊꯣꯡꯕ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ
ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯦꯟꯅ ꯊꯣꯡꯕ ꯂꯩꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯅꯦꯝꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯦ, ꯃꯄꯥꯟꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯒꯗ꯭ꯔꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯥꯒꯗ꯭ꯔꯥ? ꯏꯃꯨꯡꯗꯅꯦ ꯄꯨꯂꯞ ꯆꯥꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯌꯤꯡꯕꯤꯗꯣ ꯑꯔꯨꯕꯤꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯑꯔꯨꯕꯤꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎ ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯆꯥꯛ ꯊꯤꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯎ꯫ ꯏꯆꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯏ ꯇꯥꯇꯣꯟꯒ ꯄꯨꯟꯅ ꯆꯥꯔꯒꯦ꯫ ꯃꯣꯏ ꯇꯥꯇꯣꯟꯁꯨ ꯍꯤꯟꯖꯥꯡ ꯂꯩꯕ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯇ꯭ꯔꯤ꯫ ꯍꯣ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯍꯣꯏ ꯆꯥꯊꯣꯛꯂꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯌꯤꯡꯕꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯑꯌꯤꯡꯕꯤ ꯊꯣꯛꯈꯤꯕꯒ ꯑꯁꯨꯝꯅ ꯍꯥꯏ, ꯑꯐꯕꯤꯒꯁꯨ ꯁꯥꯔꯤ, ꯏꯄꯛꯇ ꯍꯦꯛ ꯄꯛꯇꯅ, ꯀꯥꯟꯅꯗꯦ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯈꯤꯒꯦ꯫ ꯑꯔꯨꯕꯤꯗꯨ ꯑꯃꯨꯛꯀ ꯇꯨꯝꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯇꯥꯊꯣꯠꯅ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯤ ꯀꯧꯔꯝꯂꯕ꯭ꯔꯣ? ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯗꯣꯔꯤ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯁꯦꯡꯖꯤꯟꯗꯨꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯁꯤꯡꯖꯨ ꯑꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ, ꯃꯧ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯅꯦ, ꯅꯁꯥꯗꯣ ꯋꯥꯔꯅꯤ꯫ ꯋꯥꯗꯦꯗ ꯏꯃꯥ, ꯁꯤꯡꯖꯨꯁꯦ ꯁꯨꯗꯣꯛꯂꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯒ ꯊꯝꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒ ꯃꯧ ꯑꯇꯣꯝꯕꯤꯁꯨ ꯀꯧꯊꯣꯛꯂꯒ ꯁꯨꯃꯤꯟꯅꯧꯗꯅ꯫ ꯌꯥꯔꯤꯅꯤꯗ ꯏꯃꯥ, ꯁꯤ ꯈꯛꯇꯪꯒꯤꯕꯨ꯫ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝꯃꯤ, ꯏꯃꯥꯅꯦ ꯃꯧ ꯑꯇꯣꯝꯕꯤ ꯀꯧꯊꯣꯔꯛꯀꯦ꯫ ꯇꯥꯊꯣꯠ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯔꯨꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯇꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯕꯤ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ, ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯣ? ꯅꯪꯕꯨ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯆꯦꯅ ꯁꯤꯡꯖꯨ ꯁꯨꯔꯤꯕꯁꯤ ꯁꯨꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ? ꯏꯃꯥ ꯑꯩꯗꯤ ꯆꯦ ꯁꯨꯖꯤ ꯁꯨꯔꯤ ꯍꯥꯏꯕ ꯈꯪꯗꯤꯌꯦ, ꯀꯥꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤ ꯂꯥꯛꯂꯅꯤ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯃꯤꯟꯅꯧ꯫ ꯑꯔꯨꯕꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡꯖꯨ ꯁꯨꯔꯤꯕ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯥꯛꯅ ꯌꯥꯎꯔꯝꯗꯦ꯫ ꯊꯕꯛ ꯑꯌꯥꯝꯕ ꯑꯌꯤꯡꯕꯤ ꯃꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯔꯨꯕꯤꯗꯨ ꯌꯥꯍꯧꯁꯨ ꯊꯦꯡꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯇꯥꯊꯣꯠꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯑꯔꯨꯕꯤ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯑꯔꯨꯕꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ, ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯔꯥ? ꯏꯃꯥ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣꯗꯣ ꯌꯧꯔꯤ, ꯑꯍꯥꯎꯕ ꯍꯦꯟꯖꯥꯡ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯗꯦ꯫ ꯏꯅꯦꯝꯄꯣꯛꯅꯦꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯛ ꯍꯦꯡꯁꯜꯂꯤ, ꯏꯆꯦꯅꯦꯅ ꯇꯧꯔꯤꯗꯨꯅꯅꯦ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩ, ꯄꯛꯇꯕꯅ꯫ ꯅꯈꯣꯏꯅ ꯅꯦꯝꯄꯣꯛꯇꯣ ꯐꯠꯂꯝꯃꯣꯏ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ? ꯅꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ꯫ ꯃꯣꯏ ꯌꯨꯝꯗ ꯂꯩꯕꯗꯒꯤꯅꯦ ꯌꯦꯟ ꯊꯣꯡꯕ ꯉꯥꯅꯨ ꯊꯣꯡꯕꯒ ꯑꯃꯠꯇ ꯆꯥꯗ꯭ꯔꯤ꯫ ꯍꯅꯨꯕꯤꯗꯣ ꯑꯃꯥꯡ ꯑꯁꯦꯡ ꯌꯥꯝꯅ ꯈꯥꯏ, ꯏꯃꯨꯡꯗꯒ ꯁꯥ ꯌꯦꯟ ꯄꯨꯁꯤꯟꯕ ꯌꯥꯗꯦ꯫ ꯅꯠꯇꯦ, ꯉꯁꯤꯗꯤꯅꯦ ꯄꯦꯟꯅ ꯆꯥꯎꯔꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯈꯥꯒꯤ ꯏꯅꯥꯎꯆꯥ ꯍꯣꯏꯒꯤ ꯉꯥꯅꯨ ꯌꯥꯝ ꯂꯣꯏꯗꯥꯏꯅꯦ ꯏꯃꯥ? ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯑꯝꯇ ꯂꯧꯔꯣ, ꯑꯗꯨꯒꯅꯦ ꯊꯣꯡꯂꯒ ꯆꯥꯅꯕ꯫ ꯍꯣ ꯏꯃꯥꯅꯦ ꯂꯧꯔꯒꯦ꯫ ꯑꯗꯣ ꯏꯃꯥꯗꯤ ꯁꯦꯟ ꯑꯝꯇ ꯂꯩꯇꯦꯅꯦ, ꯁꯦꯟꯒꯤꯗꯤ ꯑꯩ ꯄꯤꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯕꯤ ꯃꯥꯁꯨ ꯁꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯇꯣꯝꯕꯒ ꯃꯧ ꯑꯇꯣꯝꯕꯤꯒꯁꯦ ꯇꯣꯉꯥꯟꯅ ꯄꯤꯖꯔꯒꯦ, ꯑꯗꯨꯒ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯍꯧꯖꯤꯛꯇꯤ ꯇꯜꯂꯁꯨ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯔꯨꯕꯤꯗꯨ ꯑꯃꯥꯡ ꯑꯁꯦꯡ ꯑꯃꯠꯇ ꯈꯥꯏꯔꯝꯗꯦ꯫ ꯏꯔꯨꯖꯗꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯨꯄꯤ ꯅꯪꯕꯨ ꯏꯔꯨꯗꯨꯗ ꯂꯨꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯇꯟꯕꯁꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯤꯗ ꯍꯦ ꯏꯕꯦꯝꯃ꯫ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯅ ꯉꯝꯖꯗ꯭ꯔꯦ, ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯏꯔꯨꯖꯕꯒ ꯏꯔꯨꯖꯗ꯭ꯔꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯪꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯃꯟꯗꯅꯅꯦ ꯑꯩꯁꯦ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯅꯦ ꯃꯪꯒꯣꯜ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯪꯒꯣꯜ ꯑꯣꯏꯅꯕ ꯆꯥꯛꯁꯦ ꯅꯪ ꯊꯣꯡꯂꯒꯦ ꯍꯥꯏꯔꯣ ꯅꯨꯄꯥ? ꯊꯧꯕ ꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯅꯤꯅ ꯑꯁꯨꯝ ꯂꯩꯔꯤ꯫ ꯑꯣ ꯆꯥꯔꯒꯦ, ꯅꯪꯅ ꯏꯔꯨꯖꯗꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯑꯩ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯡꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯃꯧ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯂꯦ? ꯏꯃꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯤ꯫
ꯐꯔꯦ ꯏꯁꯨ ꯊꯣꯏꯕꯗꯤ ꯁꯥꯟꯅꯕ ꯆꯠꯈꯤꯕ꯭ꯔꯥ ꯏꯃꯥ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯏꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯏꯃꯥ ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯍꯣꯏ ꯏꯃꯥ ꯇꯥꯊꯣꯠꯇꯨ ꯃꯁꯨꯕꯨ ꯊꯤꯕ ꯊꯣꯛꯂꯛꯏ ꯇꯥꯊꯣꯠꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯕꯦꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ ꯏꯕꯦꯇꯣꯟ ꯇꯥꯊꯣꯠꯄꯨ ꯎꯕꯗ ꯇꯥꯊꯣꯠ ꯅꯪꯗꯤ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯎꯗꯕꯕꯨ ꯀꯨꯏꯔꯦ ꯇꯥꯊꯣꯠ ꯅꯪꯗꯤ ꯑꯍꯟ ꯑꯣꯏꯔꯒ ꯅꯍꯥꯕꯨ ꯁꯨꯝ ꯑꯣꯏꯊꯣꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯏꯆꯦ ꯑꯩꯁꯤ ꯏꯁꯨ ꯅꯨꯄꯥꯗꯣ ꯊꯤꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ ꯀꯔꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯊꯣꯔꯛꯄꯅꯣ ꯄꯥꯡꯒꯜꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯣ ꯇꯥꯊꯣꯠ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯃꯥꯏ ꯇꯧꯏ ꯏꯆꯦ ꯏꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯑꯇꯣꯝꯕꯤꯗꯨꯃꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯐꯠꯇꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯊꯕꯛ ꯈꯔ ꯇꯜꯂꯤ ꯑꯩꯒꯤ ꯏꯃꯧ ꯑꯍꯨꯝꯗꯣ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯦ ꯇꯥꯊꯣꯠ ꯏꯕꯦꯝꯃ ꯃꯕꯨꯛꯁꯨꯅꯦ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯑꯩꯒꯁꯦ ꯄꯤꯖꯅꯤꯡꯗꯕꯅ ꯑꯗꯨꯒꯤꯗꯤ ꯏꯆꯦ ꯏꯃꯧ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗꯤ ꯐꯈ꯭ꯔꯦ ꯃꯕꯨꯛ ꯃꯔꯥꯅ ꯇꯞꯄꯤꯕ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯗꯤ ꯑꯔꯨꯕꯤꯗꯣ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯇꯥꯊꯣꯠꯁꯨ ꯏꯃꯨꯡꯗ ꯆꯪꯉꯤ ꯇꯥꯊꯣꯠꯅ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯕꯗꯨꯕꯨ ꯏꯔꯨꯖꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯂꯨꯗ꯭ꯔꯤ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯣꯏꯅ ꯂꯨꯔꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯏꯔꯨꯖꯗꯕꯤ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯅꯄꯨꯔꯣꯏꯕꯕꯨ ꯄꯤꯖꯔꯤꯕ ꯀꯔꯥꯏꯗꯒꯤ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯕꯅꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤꯅꯦ ꯂꯨꯗ꯭ꯔꯁꯨ ꯆꯥꯛ ꯂꯣꯏꯅ ꯊꯣꯡꯅꯔꯕꯅꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯔ ꯈꯥꯏꯌꯨꯅꯦ ꯅꯄꯨꯔꯣꯏꯕꯁꯦ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯇꯥꯔꯦ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯏꯃꯥ ꯄꯥꯝꯗꯦ ꯅꯠꯇꯦ ꯀꯔꯝꯕ ꯏꯃꯨꯡꯗ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯏꯔꯨꯖꯗꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯩ ꯏꯃꯥ ꯃꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯇꯣꯈꯥꯏꯅ ꯆꯥꯔꯕꯅꯤ ꯑꯍꯟ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯃꯤꯅ ꯇꯧꯕ ꯊꯕꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯨ ꯃꯧ ꯑꯇꯣꯝꯕꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯣꯏꯒꯤ ꯐꯅꯕꯅꯤ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦꯅꯦ ꯌꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯃꯤꯅ ꯋꯥ ꯌꯥꯝꯅ ꯇꯝꯃꯤ ꯏꯃꯥꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯩꯕꯨꯅ ꯁꯤꯗꯕ ꯑꯗꯨꯒ ꯏꯆꯦꯕꯨꯅ ꯊꯥꯒꯠꯄ ꯇꯥꯊꯣꯠ ꯁꯥꯎꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯂꯩꯀꯥꯏꯗ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯔꯤ ꯁꯥꯈ꯭ꯔꯕ ꯍꯥꯏꯌꯨ ꯏꯃꯥꯅ ꯁꯥꯗꯅ ꯃꯤꯅ ꯁꯥꯏ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯅ ꯃꯧ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯊꯝꯂꯤꯕꯗꯣ ꯅꯃꯧꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯆꯦꯕꯨꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯝꯍꯟꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯒꯅ ꯀꯔꯛ ꯍꯦꯛ ꯌꯦꯡꯁꯤꯟꯕ ꯑꯩꯅ ꯀꯔꯥꯏꯗ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯛ ꯌꯦꯡꯁꯤꯜꯂꯒꯦꯅꯦ ꯆꯤꯟꯊꯤꯕꯤ ꯊꯤꯔꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯕ ꯉꯝꯃꯤ ꯇꯥꯊꯣꯠꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯍꯣ ꯑꯩꯁꯨꯅꯦ ꯃꯤꯅ ꯍꯦꯟꯖꯟꯕꯤ ꯌꯥꯗꯕꯤ ꯑꯔꯨꯕꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯐꯝ ꯑꯁꯤꯗꯗꯤꯅꯦ ꯌꯥꯔꯣꯏ ꯑꯩꯕꯨ ꯏꯃꯥ ꯏꯄꯥꯅ ꯋꯥꯔꯛꯇꯕ ꯀꯥꯏꯅ ꯏꯃꯥꯗꯤ ꯀꯌꯥꯝ ꯋꯥꯔꯛꯄ ꯃꯆꯥ ꯃꯁꯨꯅꯣ ꯇꯥꯊꯣꯠꯀ ꯑꯔꯨꯕꯤꯒꯗꯣ ꯈꯟꯅꯔꯛꯏ ꯑꯏꯪꯕꯤꯁꯨ ꯇꯥꯔꯗꯨꯅ ꯆꯪꯉꯤ ꯏꯅꯥꯎ ꯅꯪꯅ ꯑꯉꯥꯡꯅꯤ ꯅꯪꯅ ꯈꯔ ꯍꯜꯂꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯌꯥꯔꯦ ꯏꯆꯦ ꯁ꯭ꯋꯥꯏꯁꯤꯗ ꯐꯕꯤ ꯁꯥꯕꯤꯔꯛꯀꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯇꯥꯊꯣꯠꯅ ꯀꯔꯤ ꯅꯆꯦꯅ ꯊꯣꯛꯍꯟꯕ ꯍꯥꯏꯗꯤ ꯅꯪꯅ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯕ ꯂꯨꯈꯥꯛ ꯆꯒꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯅꯆꯦꯅ ꯊꯣꯛꯍꯟꯕ꯭ꯔꯣ ꯑꯩꯅ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯃꯥꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯑꯌꯤꯡꯕꯤꯅ ꯏꯅꯥꯎ ꯌꯥꯔꯤꯁꯤ ꯇꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯏꯃꯥ ꯊꯣꯛꯂꯁꯤ ꯂꯥꯎ ꯅꯃꯧꯅ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯃꯅꯦꯝꯕꯨ ꯊꯦꯝꯗꯨꯅ ꯄꯨꯊꯣꯛꯔꯝꯃꯤ ꯑꯔꯨꯕꯤ ꯁꯥꯎꯅ ꯑꯀꯝꯇ ꯊꯣꯡꯉꯣꯏꯗ ꯈꯣꯏꯗꯧ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯒꯠꯂꯒꯕꯨ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯕ꯭ꯔో ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯑꯔꯨꯕꯤꯗꯨ ꯆꯥꯛꯀ ꯊꯣꯡꯗꯕꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯊꯧꯕꯁꯨ ꯆꯥꯛ ꯆꯥꯕ ꯊꯛ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯕꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯣ ꯍꯧꯒꯠꯂꯣ ꯆꯥꯛ ꯊꯤꯔꯨ ꯂꯥꯎ ꯆꯥꯛ ꯆꯥꯔꯒꯅꯦ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯊꯧꯕ ꯉꯛꯅ ꯀꯔꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕ ꯑꯣ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯦ ꯅꯈꯣꯏ ꯅꯃꯥꯗꯣ ꯆꯪꯂꯛꯑꯒꯅꯦ ꯈꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯆꯥꯛ ꯑꯝꯇ ꯊꯣꯡꯗꯦ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ ꯑꯣ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯉꯤ ꯅꯨꯄꯥꯗꯣ ꯑꯅꯝ ꯃꯍꯥ ꯆꯨꯔꯅꯤ ꯗꯥꯎ ꯌꯥꯔꯔꯣꯏꯁꯤꯅꯤꯗꯅ ꯏꯃꯥꯅ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯣ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯐꯖꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯖꯒꯗꯕꯅꯤ ꯅꯪꯗꯤ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯉꯤ ꯈꯪꯗꯦ ꯁꯦꯡꯗꯦ ꯈꯪꯗꯦ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯅꯤ ꯆꯥꯛ ꯊꯣꯡꯂꯒ ꯄꯨꯊꯣꯔꯛꯂꯅꯤ ꯆꯥꯛꯈꯨꯝꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯑꯃꯥꯡ ꯆꯪ ꯃꯥꯜꯂꯤ ꯄꯨꯡꯆꯥ ꯍꯦꯛ ꯆꯥꯏꯗꯅ ꯅꯨꯄꯥ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯕ ꯌꯥꯝꯅ ꯄꯥꯝꯂꯒꯅꯦ
ꯍꯌꯦꯡꯗꯒꯤ ꯅꯪ ꯆꯥꯛ ꯊꯣꯡꯉꯨ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯊꯕꯛꯁꯨ ꯆꯠ ꯆꯥꯛꯁꯨ ꯊꯣꯡ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯑꯗꯨ ꯅꯨꯄꯤ ꯑꯩ ꯆꯥꯛ ꯂꯥꯝ ꯍꯧꯒꯠꯂꯣ ꯆꯥꯛ ꯊꯣꯡꯂꯨꯔꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ ꯆꯥꯛꯇꯣ ꯌꯥꯝꯅ ꯂꯥꯝꯃꯒꯅ ꯅꯨꯄꯥ ꯅꯪꯅ ꯍꯦꯛ ꯊꯣꯡꯂꯨꯔꯣ ꯊꯧꯕ ꯃꯀꯣꯛꯇꯣ ꯍꯣꯠꯇꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯆꯥꯛꯃꯨꯛ ꯊꯣꯡꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣ ꯊꯣꯡꯉꯨꯔꯣ ꯍꯦꯟꯖꯥꯡꯗꯤꯅꯦ ꯈꯔ ꯍꯥꯎꯍꯜꯂꯣ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯗꯦ ꯍꯣꯏ ꯍꯥꯎꯍꯟꯒꯦ ꯃꯣꯔꯣꯛꯅꯦ ꯀꯥꯍꯜꯂꯒ ꯃꯦꯠꯄ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯅꯝꯁꯤꯜꯂꯝꯂꯒ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧ ꯑꯃꯅ ꯍꯣ ꯏꯕꯦꯝꯃ ꯃꯥꯒꯤ ꯉꯥꯡꯕꯤꯇꯣꯟꯗꯣ ꯉꯔꯥꯡꯗꯤ ꯃꯋꯥꯒ ꯐꯨꯅꯩ ꯍꯥꯏꯔꯤꯅꯦ ꯑꯔꯨꯕꯤꯅ ꯀꯩꯒꯤ ꯐꯨꯅꯔꯤꯕ ꯏꯆꯦ ꯃꯣꯏꯗꯤ ꯍꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯅꯦꯒꯦ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯌꯨ ꯊꯛꯂꯒ ꯂꯥꯛꯑꯦꯅ ꯏꯁꯧ ꯂꯥꯡꯉꯣꯏ ꯍꯥꯏꯅꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯐꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯈꯔꯁꯨ ꯐꯨꯁꯅꯨ ꯏꯆꯦ ꯉꯥꯡꯕꯤꯇꯣꯟꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕꯅꯤ ꯑꯗꯣ ꯑꯔꯨꯕꯤ ꯅꯪꯁꯨ ꯅꯍꯥꯟ ꯅꯈꯣꯏꯗꯤ ꯅꯅꯦꯝꯄꯣꯛꯀ ꯈꯠꯅꯩ ꯍꯥꯏꯅ ꯇꯥꯏ ꯀꯔꯤ ꯃꯔꯝꯒꯤ ꯈꯠꯅꯔꯤꯕꯅꯣ ꯑꯣ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯈꯔ ꯌꯦꯡꯁꯟꯕ ꯑꯗꯨꯒꯤ ꯈꯠꯅꯕꯅꯤ ꯇꯣꯉꯥꯟ ꯆꯥꯟꯅꯔꯗꯨ ꯐꯥꯎꯗ ꯌꯦꯡꯁꯤꯜꯂꯤꯕ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯣ ꯌꯦꯡꯁꯤꯜꯂꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯅꯦ ꯌꯦꯡꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯅ ꯇꯧꯔꯤꯕ ꯃꯈꯩꯅ ꯌꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯁꯨꯝꯅ ꯑꯔꯨꯕꯤꯁꯨ ꯃꯧꯁꯤꯡ ꯑꯗꯨꯒ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯗꯦ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯊꯣꯠ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯧ ꯅꯪꯕꯨ ꯋꯥꯔꯅꯤ ꯉꯥꯏꯍꯥꯛ ꯄꯥꯊꯔꯣꯏ ꯂꯥꯎꯅꯦ ꯅꯪꯕꯣ ꯏꯃꯥ ꯋꯥꯗꯦꯗ ꯅꯨꯡꯊꯤꯟ ꯇꯨꯝꯗꯣꯏ ꯁꯔꯨꯛ ꯐꯤꯁꯦ ꯁꯥꯕꯅꯤ ꯇꯊꯣꯠ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯗꯨꯗꯅꯦ ꯅꯥꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯅꯤ ꯏꯃꯥꯅꯅꯦ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯂꯩꯕ ꯎꯗꯦ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯏꯃꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯅꯅꯦ ꯃꯤꯋꯥ ꯉꯥꯡꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤꯅꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤꯃꯅꯦ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯦ ꯇꯧꯔꯤꯁꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤꯅꯦ ꯃꯊꯧꯁꯨ ꯇꯧꯗꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯕꯁꯨ ꯃꯕꯨꯛꯁꯦ ꯐꯠꯇꯕꯅꯤꯅ ꯐꯠꯇꯅ ꯍꯦꯛꯇ ꯈꯜꯂꯤ ꯃꯤꯋꯥ ꯉꯥꯡꯅꯕꯅ ꯃꯔꯣꯟ ꯑꯃ ꯄꯥꯝꯂꯤꯕ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯃꯧꯅꯣ ꯏꯃꯥ ꯑꯉꯥꯡ ꯋꯥꯔꯤ ꯇꯧꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕꯗꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯎꯅ ꯅꯟꯗꯨꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯇꯊꯣꯠꯁꯨ ꯃꯆꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯑꯆꯧꯕ ꯑꯃꯥꯏꯕꯃꯛꯇ ꯀꯧꯔꯨꯆꯣ ꯃꯩꯄꯥꯛꯅ ꯑꯣꯏꯃ ꯑꯩ ꯀꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛꯇꯣ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯗꯨꯁꯨ ꯂꯥꯛꯇꯨꯅ ꯊꯧꯕꯕꯨ ꯌꯦꯡꯂꯝꯃꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯁꯣꯛꯄꯁꯦ ꯐꯅꯕ ꯍꯤꯗꯥꯛꯇꯣ ꯑꯩ ꯄꯤꯔꯝꯃꯒꯦ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯑꯩꯅ ꯌꯦꯡꯕꯗ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗꯕ ꯃꯥꯜꯂꯤ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯣꯏꯀꯣ ꯑꯃꯥꯏꯕꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯔꯨꯕꯤꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯝꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯝ ꯇꯩꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯐꯖꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯇꯊꯣꯠ ꯃꯥꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯊꯣꯠ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯔꯨꯕꯤ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯔꯨꯕꯤ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯃꯧꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯣ ꯏꯃꯧꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯏꯅꯦ ꯃꯕꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦꯅꯦ ꯏꯃꯥ ꯅꯃꯧ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯒꯤ ꯏꯔꯥꯜꯁꯤꯡꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧꯅ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯔꯨꯗꯕꯅ ꯏꯄꯨꯔꯣꯏꯕꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯅꯤ ꯇꯊꯣꯠ ꯅꯣꯛꯂꯗꯨꯅ ꯏꯃꯧꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯨꯅꯅꯦ ꯉꯥ ꯂꯩꯔꯨꯒꯦ ꯉꯥ ꯆꯥꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯇꯊꯣꯠ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯝꯃꯤ ꯉꯥ ꯑꯗꯨꯕꯨ ꯑꯔꯨꯕꯤꯅ ꯉꯥ ꯑꯗꯨꯕꯨ ꯍꯧꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯇꯊꯣꯠꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯔꯨꯕꯤ ꯃꯅꯦꯝꯅ ꯃꯥꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯌꯤꯡꯕꯤꯅ ꯑꯁꯦꯡꯕ ꯏꯅꯥꯎꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ ꯑꯩꯅ ꯊꯣꯡꯕꯗꯒꯤꯗꯤ ꯏꯆꯦꯅ ꯊꯣꯡꯕꯅ ꯍꯦꯜꯂꯤꯗ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯔꯨꯕꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ